Tronglaubi Thogdo Kamari Lena Semkiba JSC Bulebak Miam Lan Ukigada Bamong da social media da Aranba Pau Sandok Pigano. JSC na Lengak Tigi Sel Loba Natraga Karigumba Hiram Amatada Yasina Kibalatri. Lebang Miam Yauna Semkiba JSC gi Firep Ngasisu Lengdana Lady Haina JSC Tronglaubi incident ki co-convener Sinam Azit Kumar na Fongdorakli. Tronglaubi awang lekai da pangthokiba paugi mifam aduda Azit Kumar na makha taraduna Tronglaubi thogdo asiga mari leinana JSC ama semduna Home Minister yauna Moirangi MLA ga punna Chief Minister the point taret yawa memorandum ama pisanke memorandum aduda kuki militants singda military crackdown tawba khungang ngak senbagi daita state force na lohanggadabani siriba amadi asokpa singi daita khudingmak lengak na puba Nipan Suba Battalion CRPF Company, P. Jalmon Area, Amadi, 2nd JAKLI Company, Ladyba Tronglaubi, Manning Area that Tamthiraba Thogdok Tokan Kibagi, Judicial Inquiry Tawduna Chairak PU, Haiba Wafam Yauri. JSC na Tamlamba Wafam Kudingmak Tabak Ontok Nabalengak na Tazaba Piraki, Tawbutabu, Selgi Wafam da Yana Kiba Amata Late Hairakli. JSC ga ekoi lupa lakh tara piraga laigidraba imung siga ekoi yasinaduna laikhre hairiba wafam masi matang leibak miamgi mamangda ekoi press ki khuthangda amukka hana ekoi sengdokjari ekoi masiguma thabak asi ekoi amukta ekoi janakhiba leite maramaduna kanagumba isilinau CSO oisanu club organization oisanu maira paibi oisanu hairiba singado singnaba leiragadi ekoi gi inakta lakpiraga phaminaraga kadai phauba chumbage natragana kari tawribage haibadu khanaraga tanaraga ekoi khudingma khangminasi haiba wafam se aroi boina simtanga thamjage